Militantsingna logi wangmada Kangpokpi area da tax Khomlibasing Leingakna Thingdrabadi economic blockade Chatthagadouri. Manipurda matam kayagi mamangdagi miyamgi lifeline oiriba National Highway 2 paringda khutlai paiba sakhangdaba singna miyamgi tangai fadana changba potlamsing puthok pusin tawriba mal puba truck amadi atai gari singdagi logi wangmada tax khomgatliba asida state Leingakna karigumba makhalgi athingba amata pidana leirakli. Thoidok hendokna National Highway paring asigi Kangpokpi area da Committee on Tribal Unity Kotugi mityeng makhada sakhangdaba khutlai paiba singna puba thangba ngamloidaba senkhai thumkhai kaya chatharakpa asigi matangda makhatana chatharaktanaba All Naga Traders Association Manipur antamna kayarak hanna khangan khrabasu gari singdagi ngaihak laitana namfuda sel khaibagi thawong sing chatharakpana makhatana khangduna leiba ngamlaroi haina fongdorakli. Manipur Leingakna asigumba logi wangmada khutlai paiba singna chatharakliba senkhai thumkhai gi thawong sing asi khudakta thingnaba hotnaraktrabadi Senapatidagi Imphal faubagi marakta leiriba National Highway asida lakliba October 9 gi ahing nongyai antamna matam kaktana economic blockade chatharagani haina akan mawafam fongdorakli. State Leingakna antamgi wafam asi lumna laubibaga loinana National Highway da miyamgidamak kathoktuna thabak tawriba gari driver amadi owner singi yaifanabagidamag amasung Manipur miyamgidamak yenglaga Kangpokpi area da senkhai thumkhai chathariba sing khudakta thingbiyu hairakli.